Imphal laiba oil pump sing da puba thang bangam loidaba sel gi demand taurakpadagi oil pump sing thong hang bangam loidaba gi fibam da laire sel gi demand leptana taurakpagi mayokta pump chalai riba singna wakat mifam famduna khongjang jangsin kre Imphal laiba Manipur Petroleum dealer singna Imphal West ki kaisampat laimazam laikaida chathakiba wakat mifam aduda puba thang bangam loidaba demand taubigano petrol pump sing da aki akhang pibigano haina placard sizinaki wakat mifam aduda sarukyaki dealer amana Chahi ama helaba irang na khamtheng na waba mayok na ringaida lup makhal kayagi puba thang bangam loidaba sel gi demand tawrakpa asina amuka hena wahalle chathariba assembly mifam asida laingakpa singna chapchaba ware paman lawbiyo natrabadi oil pump sing thonglon bagi fibam da lakle haina impact news ta phongdorakhe अखोइदा पुबा थांग ngamdaba di party masing yamana maram waraga khoina ngamjaba khara pizage habechu yadaba khoigi manager singsisu pamda phamu yadre kaigina moi laga moi da pressure tawi je hana yolambadagi housing se 50% handa gare aduga khoigi profit chichu 2017 da government apiba profit do housing power khoi adugi rate ta phangi haibe salesman gi paisa pi daba yade adagi loan lauri ba singsiju loan khida basu yade ko bank gi EMI di thidra di moi di block tarokani adai thau lauri ba ju lupa lising ama wana loge ya poteba moigi kakpagi rate to khoina kakpada paisa kita wat ke ya poteba pura langa heta kaktuine ba khoi ngamna ba aduga lanji loigragadi khoi normal si da lagadi khoi thoiba kaino se khara pharakadra na khalle ko government na khoi solution je purakna ba wari bam lobidana assembly phaming ai sida wari bam lobidana